Haukiba chayolda Ukraine war gi hotspot oiriba Bakhmut Russia gi Lanmi lising ama Henna Hatkhre Kyiv claim Toukhre. Ukraine land gi hotspot oiriba Bakhmut haukiba chayolda Ukraine gi Lanmi singna Russia gi Lanmi lising ama gi mathakta Hatkhre. Bakhmut hauzik oiriba land gi phibam asi yamna aruba tangkak ama da leiri haina Kyiv ki maikei da gi phongdokhre. Haukiba nongmaijing numita Ukraine gi president Volodymyr Zelensky na phongdokhibada Mars taruktage hauzik phawbada Bakhmut soknariba lan asida yeknaba Russia gi Lanmi lising ama ga chama Henna Hatkhre kaya amana sokapan nangkhre. Bakhmut area si hauzik yamna aruba phibam da leire. Ukraine Ground Force Commander Colonel General Alexander Skrisky na haikibada Bakhmut hauzik soknariba lan asida Russia gi Wagner Assault Unit na maikei kaya dage advancing oire. Loinana city asigi Central District ta hena khumang chawsilakpaga loinana defense line da leiba Ukraine gi troops sing takthoknaba yamna kanna hotnare. Adubu Ukraine troops sing gi maikei dage Wagner group sing amasung Russia gi Lanmi sing gi mathakta akanba mawongda offensive chathare. Wagner group ki maikei dagi lan asida yamna thawai yauna thengnarabasu Russia gi defense ministry ga yamna chawna chayen aba leire. Wagner group asi hana de prison singi maraktagi recruit tawrambadagi haujekte madugi athingba du laikhibana Wagner singda khudong sadaba kaya mayam su mayongnare. Russia gi defense ministry gi maikei dagi mathau taba lan gi khulai kaya amasu ningthina pide haibagi complaint kaya leire. Nakalamaromda US ki Biden administration na senba chahi 2024 gi oina defense ki oina $1 billion chanipan ga marfu taruk chading tawnaba propose tawkhre. Hairiba defense ki budget asida Ukraine gi lan asida matiang pangnaba $1 billion 1.7 yaude. Marak asida UN gi maikei dagi phongdokhibada Russia na Ukraine gi mathakta invasion chatharakpadage hauzik phawbada civilian lising nipan ga chani kunthra ga mathoi sikre amade lising tara ga humdoi chatrit ka kunthra marina asokapan nangkhre. UN High Commissioner for Human Rights report ki matungin na Ukraine da hauzik phawbada siriba masing asi hengalakpa yana leire. Ukraine da siriba civilian sing maruwaina explosive weapon sing na ne maruwaina Russia gi maikei dagi missile air strike yauna drone attack kaya leptana chatharakpa asina ne. Ukraine gi first lady Olena Zelenka na Ukraine da hauzik oiriba lan gi phibam asi yenglaga Russia ga chapchana thengnanabagi damakta Western countries singdagi ahenba khulai pina bataksin khre. Lan asida hauzik phawbada micham yauna angang kaya laikhidre haire. Spain military gi maikei dagi Russia na Ukraine da invasion chathariba siga mari lainana Ukraine gi Lanmi sing Leopard 2A4 matau karamna sisinagadage haibagi matangda Jara gaujagi wangmada leiba San Gregorio military base ta training pibagi thabak chatharagani haire. Marak asida China gi president Xi Jinping na mahaka phammanaba Ukraine gi president Zelensky ga wari sananaba thaurang tawkhre. China gi president gi anauba khongthang ase Russia na Ukraine da invasion chathakraba matungda ahanba ne. Ukraine gi president asiga wari sanadringai mamangda China gi president Xi Jinping na Russia da khongchat pangthoklaba yai. Adubu hauzik phawbagi oina de China gi president asi Russia da karamba matamda khongchat pangthokadoribano haibadu chapchana confirm tawdre. Chaliba March tha asige loisilakpa natraga April tha manungda chalaba yai haire.